ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯆꯦꯒꯥꯏ ꯃꯆꯦꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯅꯨꯔꯦꯝꯕꯤ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯆꯅꯨꯔꯦꯝꯕꯤꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈꯤꯕꯗꯣ ꯇꯕꯥꯕꯤ ꯑꯃꯗꯤ ꯙꯅꯟꯖꯣꯏ ꯀꯔꯤꯁꯨ ꯈꯪꯍꯧꯗ꯭ꯔꯤ꯫ ꯆꯅꯨꯔꯦꯝꯕꯤꯗꯣ ꯇꯞꯅ ꯀꯨꯝꯊꯔꯛꯂꯕ ꯃꯇꯨꯡꯗ ꯀꯥꯡꯈ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯔꯦꯝꯕꯤꯅ ꯀꯥꯡꯈꯒꯤ ꯃꯈꯥ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯌꯦꯡꯕꯗꯨꯗ ꯃꯨꯁꯤꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯟ ꯁꯥꯔꯒ ꯀꯨꯜꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯜꯗꯅ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯅꯨꯔꯦꯝꯕꯤꯗꯣ ꯇꯞꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯨꯔꯤ ꯃꯨꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯅꯨꯔꯦꯝꯕꯤꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯕꯒꯤ ꯆꯦꯒꯥꯏ ꯃꯆꯦꯠ ꯊꯝꯈꯤꯕ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯆꯦꯒꯥꯏ ꯃꯆꯦꯠ ꯑꯗꯣ ꯄꯥꯏꯔꯒ ꯃꯄꯥꯜꯗ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯆꯅꯨꯔꯦꯝꯕꯤꯗꯣ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯆꯅꯨꯔꯦꯝꯕꯤꯅ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯌꯦꯠ ꯑꯃꯗꯤ ꯑꯣꯏꯔꯣꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯄꯔꯦꯡ ꯐꯝꯂꯒ ꯆꯅꯨꯔꯦꯝꯕꯤꯅ ꯁꯥꯟꯅꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯅꯨꯔꯦꯝꯕꯤꯗꯣ ꯅꯣꯡ ꯉꯝꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯨꯃꯤꯟꯅ ꯏꯃꯨꯡ ꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯆꯦꯒꯥꯏ ꯃꯆꯦꯠ ꯑꯗꯣ ꯍꯥꯟꯅꯒꯤ ꯊꯝꯐꯝ ꯑꯗꯨꯗ ꯊꯅꯝꯂꯕ ꯃꯇꯨꯡ ꯆꯅꯨꯔꯦꯝꯕꯤ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯆꯅꯨꯔꯦꯝꯕꯤꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯄ ꯑꯗꯨꯗ ꯇꯕꯥꯕꯤꯗꯣ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯈꯠꯂꯛꯈꯤꯕꯗꯣ ꯃꯪ ꯑꯣꯏ ꯍꯥꯎ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯇꯕꯥꯕꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯇꯕꯥꯕꯤ ꯑꯃꯗꯤ ꯙꯅꯟꯖꯣꯏ ꯍꯧꯒꯠꯂꯗꯨꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯤ꯫ ꯙꯅꯟꯖꯣꯏꯗꯣ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯁꯨꯝꯆꯤꯠ ป้ꯥꯏꯗꯨꯅ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯄ ꯍꯧꯔꯛꯄꯗ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯕꯒꯤ ꯃꯍꯥꯛꯀꯤ ꯌꯦꯛꯐꯝ ꯊꯣꯛꯄ ꯂꯥꯏꯌꯦꯛ ꯌꯦꯛꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯙꯅꯟꯖꯣꯏꯅ ꯀꯅꯥꯅꯣ ꯁꯤꯗ ꯌꯦꯛꯑꯝꯃꯤꯁꯤꯕꯣ? ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯧ ꯑꯣꯏꯔꯨꯅꯤ꯫ ꯁꯨꯃꯥꯡ ꯊꯤꯂꯣꯡꯗ ꯑꯁꯨꯝꯅ ꯌꯦꯛꯁꯟꯒꯅꯣ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯁꯨꯝꯅ ꯉꯥꯡꯅ ꯙꯅꯟꯖꯣꯏꯗꯣ ꯋꯥꯏ ꯁꯤꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯕꯥꯕꯤꯁꯨ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ? ꯁꯤ ꯌꯦꯡꯉꯨꯗꯁꯦ ꯁꯨꯃꯥꯡ ꯑꯁꯤꯗ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯌꯦꯛꯑꯝꯃꯤꯕꯁꯤꯗꯤꯅꯦ꯫ ꯁꯨꯃꯥꯏꯅ ꯃꯌꯦꯛ ꯌꯦꯛꯄꯁꯦ ꯁꯨꯃꯥꯡ ꯌꯥꯝꯅ ꯀꯥꯏꯕꯅꯤ, ꯌꯦꯛꯀꯅꯣ ꯍꯥꯏꯕꯕꯨ ꯅꯆꯥ ꯅꯨꯄꯤ ꯂꯝꯍꯦꯟꯕꯤꯁꯤ ꯌꯥꯗꯦꯅꯦꯀꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯉꯥꯡꯗꯤ ꯉꯔꯥꯡ ꯀꯩꯁꯨ ꯌꯦꯛꯈꯤꯗꯕꯅꯤꯗ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯜꯂꯤꯉꯩꯗꯅꯤꯅꯦ ꯃꯥꯅ ꯏꯃꯨꯡ ꯆꯪꯉꯒ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯥꯏꯔꯤꯛ ꯄꯥꯈꯤꯕꯗꯣ꯫ ꯑꯗꯨꯒ ꯀꯔꯝ ꯀꯥꯟꯗ ꯌꯦꯛꯀꯗꯧꯔꯤꯕ? ꯅꯪꯅ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯀꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯕꯥꯕꯤꯗꯨꯅ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯍꯪꯉꯒꯦ ꯍꯥꯏꯔꯝꯂꯒ ꯇꯕꯥꯕꯤ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ꯫ ꯙꯅꯟꯖꯣꯏꯁꯨ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯔꯝꯂꯒ ꯇꯕꯥꯕꯤꯗ ꯋꯥ ꯁꯤꯟꯅꯔꯕ ꯃꯇꯨꯡ ꯙꯅꯟꯖꯣꯏꯗꯣ ꯊꯕꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝꯗꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯆꯅꯨꯔꯦꯝꯕꯤꯗꯣ ꯁꯨꯡꯍꯧ ꯍꯧꯒꯠꯂꯛꯇꯕ ꯑꯗꯨꯗ ꯇꯕꯥꯕꯤꯅ ꯀꯔꯤꯅꯣꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯇꯥ ꯍꯧꯒꯠꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯧꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯔꯦꯝꯕꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤ꯫
ꯇꯕꯥꯕꯤꯅ ꯆꯅꯨꯔꯦꯝꯕꯤꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯕꯥꯕꯤꯅ ꯆꯅꯨꯔꯦꯝꯕꯤꯗ "ꯅꯍꯥꯛ ꯉꯔꯥꯡ ꯁꯨꯃꯥꯡꯗ ꯆꯒꯥꯏ ꯆꯣꯡꯕꯤ ꯌꯦꯛꯂꯝꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯆꯅꯨꯔꯦꯝꯕꯤꯅ "ꯌꯦꯛꯇꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄꯗ ꯇꯕꯥꯕꯤꯅ "ꯑꯗꯨꯗꯤ ꯀꯅꯥ ꯂꯥꯛꯂꯒ ꯌꯦꯛꯀꯗꯧꯔꯤꯕ ꯍꯥ?" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ "ꯅꯄꯥꯕꯨꯡꯅ ꯌꯥꯝꯅ ꯁꯥꯎꯔꯝꯕꯅꯤ" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯆꯅꯨꯔꯦꯝꯕꯤꯁꯨ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯦ꯫ ꯁ꯭ꯀꯨꯜ ꯌꯧꯔꯒ ꯆꯅꯨꯔꯦꯝꯕꯤꯗꯣ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯁꯥꯗꯣ꯫ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯕ, ꯃꯌꯨꯝꯗ ꯄꯔꯞ ꯆꯠꯂꯒ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯅꯤꯡꯕ ꯑꯃ ꯃꯁꯥꯗ ꯏꯐꯥꯎ ꯐꯥꯎꯔꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯛꯂꯛꯄꯒꯨꯝ, ꯊꯦꯡꯂꯛꯄꯒꯨꯝ ꯀꯔꯤꯅꯣꯃꯗꯨꯃꯛ ꯏꯇꯧ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯅꯨꯔꯦꯝꯕꯤꯗꯣ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯆꯅꯨꯔꯦꯝꯕꯤꯅ ꯑꯗꯨꯝꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯆꯅꯨꯔꯦꯝꯕꯤꯗ "ꯆꯅꯨꯔꯦꯝꯕꯤ, ꯍꯣꯔꯦꯟꯁꯨ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯁꯤ" ꯍꯥꯏꯔꯨꯕꯗ ꯆꯅꯨꯔꯦꯝꯕꯤꯅ "ꯑꯩꯗꯤ ꯁꯥꯟꯅꯔꯔꯣꯏ, ꯌꯨꯝꯗ ꯑꯣꯏꯅ ꯁꯥꯟꯅꯔꯅꯤ" ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯅ "ꯑꯗꯨꯗꯤ ꯅꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯒ ꯁꯥꯟꯅꯁꯤ" ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯔꯦꯝꯕꯤꯅ "ꯌꯥꯔꯅꯤ, ꯏꯇꯣꯝꯇ ꯁꯥꯟꯅꯗꯣꯏꯅꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯆꯅꯨꯔꯦꯝꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯌꯧꯔꯛꯂꯕꯗ ꯂꯥꯏꯔꯤꯛꯀꯗꯣ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯆꯥꯗꯕ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ꯫ ꯆꯒꯥꯏ ꯃꯆꯦꯠ ꯃꯍꯥꯛꯅ ꯈꯨꯜꯂꯛꯈꯤꯕꯗꯣ ꯄꯥꯏꯔꯒ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯑꯗꯨꯗ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯈꯠꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯇꯕꯥꯕꯤꯅ "ꯍꯩꯃꯥ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯦꯡꯉꯨꯅꯦꯍꯦ, ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯆꯥꯛꯀ ꯆꯥꯔꯕ ꯁꯤꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯆꯅꯨꯔꯦꯝꯕꯤꯅ ꯇꯕꯥꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯇꯕꯥꯕꯤꯅ "ꯍꯥꯏ, ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯂꯥꯛꯑꯣꯁꯦ, ꯑꯩ ꯊꯤꯕꯤꯔꯒꯦ ꯂꯥꯛꯑꯣꯁꯦ꯫ ꯆꯥꯛꯅꯦꯅ ꯊꯤꯔꯒ ꯊꯝꯂꯕꯁꯤꯕꯨ ꯆꯥꯕ ꯇꯟꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯁꯤꯕꯣ?" ꯑꯁꯨꯝꯅ ꯆꯅꯨꯔꯦꯝꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯕꯥꯕꯤꯅ ꯅꯝꯗꯨꯅ ꯆꯥꯛ ꯏꯜꯂꯒ ꯄꯤꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯔꯦꯝꯕꯤꯅ "ꯏꯃꯥ, ꯅꯪꯒꯤ ꯅꯈꯨꯠꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯉꯣ, ꯆꯥꯕ ꯍꯥꯎꯗꯧ ꯃꯥꯜꯂꯤ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯕꯥꯕꯤꯅ "ꯇꯥꯅꯤꯡꯗꯦꯍꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯃ" ꯑꯁꯨꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯆꯥꯛ ꯑꯗꯨꯃꯛ ꯏꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯅꯨꯔꯦꯝꯕꯤꯅ ꯇꯕꯥꯕꯤ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯅꯝ ꯅꯝꯗꯨꯅ ꯆꯥꯛ ꯑꯗꯣ ꯆꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯇꯕꯥꯕꯤꯅ "ꯆꯠꯂꯣ ꯁꯥꯟꯅꯖꯔꯨꯔꯣ, ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯒꯅꯤ ꯈꯪꯉꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯕꯣ" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯇꯕꯥꯕꯤꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯅꯨꯔꯦꯝꯕꯤꯅ ꯆꯥꯔꯝꯕꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯤꯡ ꯑꯗꯣ ꯁꯦꯡꯖꯤꯟꯕ ꯂꯥꯛꯅꯔꯤ꯫ ꯆꯅꯨꯔꯦꯝꯕꯤꯗꯨꯗꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯨꯗꯨꯅ "ꯃꯃꯥꯒꯤ ꯃꯈꯨꯠꯇꯣ ꯆꯥꯔꯗꯤ ꯍꯥꯎꯅꯤ, ꯃꯃꯥꯒꯤ ꯃꯈꯨꯠꯇꯣ ꯆꯥꯔꯗꯤ ꯍꯥꯎꯅꯤ" ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯄꯨ ꯁꯥꯟꯅꯕ ꯍꯧꯅꯕꯅꯤ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯈꯔꯗꯤ ꯃꯍꯥꯛꯅ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯅꯕꯒꯤ ꯌꯦꯛꯈꯤꯕ ꯂꯥꯏꯌꯦꯛ ꯑꯗꯨꯗ ꯆꯣꯡꯗꯨꯅ "ꯑꯦ, ꯅꯪꯗꯤ ꯍꯥꯟꯅ ꯁꯤꯗ ꯌꯦꯛꯑꯒ ꯂꯩꯔꯝꯃꯦꯅꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯤ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯗꯨꯗ ꯇꯕꯥꯕꯤꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ, ꯑꯗꯨꯃꯛ ꯁꯥꯟꯅꯍꯜꯂꯤ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯅꯅꯕ ꯂꯥꯛꯅꯔꯤꯉꯩ ꯑꯉꯥꯡꯁꯤꯡ ꯇꯥꯟꯕꯒꯤ ꯁꯦꯟꯅꯕꯒꯤ ꯃꯇꯝ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯗ ꯑꯉꯥꯡꯁꯤꯡꯗꯣ ꯃꯥꯒꯤ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯔꯦꯝꯕꯤꯗꯤ ꯆꯦꯒꯥꯏ ꯃꯆꯦꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯆꯦꯒꯥꯏ ꯆꯣꯡꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ "ꯍꯥꯏ, ꯅꯪꯁꯨ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕ ꯌꯥꯗꯕ꯭ꯔꯣ? ꯍꯥ? ꯅꯇꯣꯝꯇ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯤ" ꯑꯗꯨꯝꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯆꯅꯨꯔꯦꯝꯕꯤꯗꯨꯅ ꯃꯃꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯣ ꯐꯩꯅ ꯌꯦꯡꯉꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯕꯛ ꯖꯣꯝ ꯆꯥꯝꯊꯣꯛꯂꯒ ꯏꯃꯨꯡꯗ ꯃꯈꯣꯡꯒꯤ ꯏꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯈꯤꯡꯗꯣꯛꯇꯕꯤ ꯆꯕꯦꯛ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ꯫ ꯈꯣꯡ ꯃꯔꯝ ꯇꯥꯕꯇ ꯅꯠꯇꯅ ꯏꯁꯤꯡꯁꯨ ꯃꯔꯤ ꯇꯥꯔꯒ ꯂꯩꯍꯧꯔꯤ꯫ ꯇꯕꯥꯕꯤꯅ "ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ, ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯂꯤꯕꯁꯤꯕꯣ" ꯑꯁꯨꯝꯅ ꯈꯜꯂꯒ
murum murum solaga lehori masigi matung tababisu mapalgi laiduk thangmai thanba loraga imung changke torokpada danjoi do parpap chang I aruga hai nachanupi di kadai sakra haidun hanglakpada tababina karino imga leitraga ngang dubu nungdang sida kai chalo haribno hai adugi natene ngasi di manayamna pamjaba insang do leire adu haige tawbanida asumna danjoina chanurembina chanabani haiduna yen mayam ama leireklibado tababina ubada kaino tawrisibo aikoi awom kak sabasida yena semba mayam leislaklibasina kamai toino sibo hera aikoi gi yumbu gine yen mayam ama leibani loijaba adu du mokoi mari manga sibajani adada semdoklaga aikoi thabak subasing khara chawnane pirakpani da yomaga thongaga pibadi ngamdra yumjumda thonuru roidna aruda porakpagi wani asu gyambasi ai kadubugi lelera kaduriba paisa mayam ama tingum makai wafam madu tabada tababina is ai delera kuningure asumna hairaga parapap imungda pusanduna sakri danjoi su mako makur hamtoklaga imung lomda changkhige torokpada danjoi gi matungda kanagumba ma dung 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 chongaga sanabagi makhol tarakpaduda dung 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 chongi basibu kari nore haidun leithorakpadadi chanurembi do chegai chongbi sanaduna makhongna ma thakalaga dung 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 chongaga leiramle madu ubada danjoina isa thoibi ngahan makai di baba lakpada nang ai he korokpani inakta chensil lakpani athuga larik paraga he he leramba nangna karino numit tadra pongna mamlaba matam masida natomta chegai chongbi sanaribudubo ha tahoidi imung chango chelalala asomna chanurembi do imungda pusanaba torokpada chanurembina mapadan joida yamna sauna aina sanabada no khada kedorage asumna hairakpada danjoi khangpre khangi ngahan makai tawtaba masagi mawong aduda masidagi danjoina adumaina kanana ngango hai ha nang aina phuroklabadine nang pharoi lawimung changsilo adumna hairakpada chanurembi tuminna gam amuk changkhri makhong do sandal ga amata tongdi adumak parpar chakri danjoina kayo ni masigi ngangsibo ngahan makai ga mantaba ma tawreida asumna imungda parpar changpadadi chanurembi do fakta tuminna makok non tharaga phamlaga tuminna leiramli direct phaktoklaga paribra padibra khangdi matam madudan joina ho adumada direct parabadi faidana tato babana ngasi dine ye lerti banine hawmo thonga saga doribani isana chaningi haibudu adumna hayamlaga danjoi saksangda parapram chatkhi chanurembi do ngahan makai di adumna yen leirakpa nga leirakpa se yamna harauduna chong phaduna yamna sanajabani adubu ngasi di karino mai tau baduda danjoina kaidoro charo basibo mama ga khanaba jalare asumna khallaga saksangda changakle aduga ai karino ama sina kauba ngangba gi khungkumde ha ngan makai de ina sumaina sanga leirakpa si yamna haraujabani ngasi di ungaga lei asi kaidorage sibo khangdi kaidorabuna khangdi ngahan makai gani iman manati aisu dum la kharam libani kaidoraba jano masa nungai taba jala adumna chanurembi gi mapa danjoi amadi mama tababi wari watai sana chaksang aduda chak thongbudo loisilakle chak charasil o haiduna chanurembi do kokselai chanurembi do hoi suma haidi mai su haidi tumin phamdaraga chak to chabuk chari madu ubada tababina he kari kusar nang chaidubo ha sangana chaba tongna se phadana sausi adumna hairubada chanurembina kaino chaklamadi chaba tabadi asumna hairaga kit namduna chari danjoina ho charsam mana ek paba mung tau jerasanu adumna danjoina hairakpaduta chanurembi do danjoi do munna yengi
ngasi Chanurembina tawriba mawong ase tababi amati Danjoi ingak ngakli kari rumana tawriba sibo haiduna masigi matung Chanurembido saksa toklaga makhut ka amata hamdabi parprap amuk chakri matam aduda tababina hai sa ka toklabadina khuto hamba yadra nangbo haiduna lorokpada Chanurembido parprap amuk laklaga mana thangnabagi ising khuzai aduda makuto chabuk lupsallaga chabuk ni thoklamlaga chatkri ising na pungsai sai horibani matam maruda Danjoina hai angang si kedoro bazan ha isau sau tong tawdro khangdi ne su kari mata haina badi tawdabani kedoro bazano kari maning thungdaba laira bazano haibadu horena muktang hangdaba yararoi asumna tababi amadi Danjoi saba thappa loraga Chanurembigi manakta sangaklaga kaidoroge nangbo naning thungdaba kari leirabagi haidun hangi Chanurembidi karisu haidi tumina adumak hiplaga tumlaga leiri Danjoina farese kaisu hauranu asumna hairaga tumina makhuisu tumle matamdo adum haukri hoji ahing nungyai ki matam modaklei Danjoi nongphung amadagi numit tawa phawba thabak surubana wabana mahakti pop taduna tumkhri tababisu adumangai yumda lehobune hena wai haibaduni singthana bitraba thabak makup mayam ama suba honabata masa do tap tarabani asumna tababisu Danjoisu tungkhro matung Chanurembido tapna hogulakle mahana adumna hogulaklaga mapabungbu kalaga chatpagi mahut khuyaromda oina kumtharakle aduga mamang thong lomda gam lakli aduga mamang thong ado hangdok chingai mahaki segai machet ado amuk lawunaba karomda parap lakli segai machet ado tap paiduna mahaki phiji de yepsali aduga mahak thong hangraka mapanda parap thorokle asumna Chanurembido parap asum tholakpana sumang jorokle sumangdagi asum thokibaduna thongal wangma lalakle Chanurembido matomta athengba ahing aduda gam asum lakle kanasu chataba kanasu leitraba pham aduda matomta tuminna gam asum lakpana makhoigi lekai mangleiribadu manak jausilakkadori matam si ahing nongyai ki matam oibanina kana amata chatnaba nati lambi aduda adubu Chanurembigi matung induna hui mayam amadi lak tunu khongli Chanurembido karisu khanda mahak chatham thokpa atamak chatli thabalgi mangal aduda mamayado nontharaga masangbado jum thadaraga gam asum chatli asum lakpana makoigi lekai mangleiribadu manak jaurakle mang adugi akoibada musin muna mami mayam ama chong phanduna sanaribadu urubada Chanurembido chatlambadagi chaplepi madugi matung mahaksu kasil amata changsinduna kasil adu leiriba musin muna lengli leiriba mami sami uriba karino khangdaba singadugi marakta changsillaga Chanurembisu sanaribani haiduna laiba khoduna sanaba hokri nakal amadana kamdauri tababido mikap thorakle tababido mikap tholakpada masanupi Chanurembi leiramdaba aduda katai chakraba chanomadi haiduna koima maduna thiri asumna maduna yenglakpada khuya lukum amata leiramdraba aduda haiba angang leiramjai haiduna Danjoi su haudorakle Danjoi na ipa bakhana hai kaidore hai angang kai chakre haibno adum nairakpada tababido makho nikli angang leiramjai haiduna kap ke torpada Danjoi na hai ngai khuri nangbo kistaroi asumna hairaga phamudagi phanchong thei mata maruta tababina aigi mangdu soreroi haiduna kap pa haurakle Danjoi na ngai khose ai thige se haiduna yumadugi mapalomda tholakpadadi thong hanglaga leiramlei
ꯊꯣꯡꯁꯨ ꯍꯥꯡꯂꯒ ꯂꯩꯔꯝꯕꯁꯤꯗ ꯇꯕꯥꯕꯤꯗꯤ ꯍꯦꯟꯅ ꯄꯥꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯆꯤꯟꯗ ꯀꯟꯅ ꯀꯟꯅ "ꯆꯅꯨꯔꯦꯝꯕꯤ ꯆꯅꯨꯔꯦꯝꯕꯤ" ꯍꯥꯏꯗꯨꯅ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ, ꯀꯧꯕ ꯌꯥꯕꯁꯨ ꯀꯧꯔꯤ꯫ ꯀꯔꯤ ꯑꯃꯠꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯁꯣꯝꯗ ꯇꯕꯥꯕꯤꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯗ꯭ꯔꯤ꯫ ꯑꯩꯒꯤ ꯃꯪꯗꯨ ꯁꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯕꯥꯕꯤ ꯑꯃꯗꯤ ꯗꯟꯖꯣꯏꯅ ꯆꯅꯨꯔꯦꯝꯕꯤꯕꯨ ꯀꯧꯔꯗꯨꯅ ꯊꯤꯔꯛꯄ ꯑꯗꯨꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯁꯨ ꯇꯥꯔꯗꯨꯅ "ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯆꯅꯨꯔꯦꯝꯕꯤꯗꯣ ꯃꯈꯣꯏꯅ ꯍꯧꯒꯠꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ "ꯑꯉꯥꯡ ꯃꯥꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ?" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯜ, ꯀꯅꯥꯒꯤ ꯍꯤꯡꯒꯣꯜ ꯁꯝꯕꯜ, ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯋꯥꯔꯛ ꯋꯥꯄꯟ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤꯗ ꯐꯥꯎꯕ ꯆꯩꯅ ꯀꯣꯠꯇꯨꯅ ꯊꯤꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝꯗ ꯇꯕꯥꯕꯤꯗꯤ ꯃꯤꯄꯥꯏ ꯊꯋꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯍꯥꯟꯅ ꯀꯞꯂꯝꯕꯗꯒꯤ ꯍꯦꯟꯅ ꯀꯞꯈꯠꯂꯛꯂꯤ꯫ ꯑꯉꯥꯡꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯄꯤꯛꯂꯤꯕꯤ ꯃꯥꯅ ꯀꯗꯥꯏ ꯌꯧꯅ ꯆꯦꯟꯈ꯭ꯔꯕꯖꯥꯠꯅꯣ? ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯂꯥꯏꯅ ꯆꯦꯟꯈ꯭ꯔꯕꯖꯥꯠꯂꯥ? ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯌꯥꯝꯅ ꯇꯕꯥꯕꯤꯕꯨ ꯊꯦꯝꯖꯤꯟꯕ ꯂꯥꯛꯅꯔꯤ꯫ ꯑꯁꯨꯝ ꯊꯤꯔꯝꯕꯗꯒꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯅꯕ ꯐꯥꯎꯕꯗ ꯐꯪꯂꯛꯇꯕ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯄꯥꯈꯠꯅꯔꯤ꯫ ꯁꯣꯝꯗ ꯇꯕꯥꯕꯤꯗꯤ ꯄꯨꯈ꯭ꯔꯤ ꯄꯨꯟꯅꯥꯏꯗꯒ ꯀꯣꯠꯇꯨꯅ ꯊꯤꯔꯛꯄꯗꯨꯗ ꯍꯦꯟꯅ ꯃꯤꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯇꯤ ꯀꯞꯄꯗ ꯂꯣꯏꯔꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯆꯅꯨꯔꯦꯝꯕꯤꯗꯣ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯤꯐꯠ ꯃꯈꯣꯡ ꯑꯗꯣ ꯒꯝ ꯊꯥꯡꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ "ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯀꯣꯠꯇꯨꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯄꯨꯈ꯭ꯔꯤ ꯄꯨꯟꯅꯥꯏ ꯈꯣꯡꯕꯥꯟ ꯂꯣꯛꯄꯥꯟ ꯆꯠꯇꯨꯅ ꯊꯤꯔꯤ, ꯑꯗꯨꯒ ꯃꯥꯅ ꯏꯍꯤꯡ ꯍꯤꯡꯅ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏꯅꯣ ꯌꯦꯡꯉꯨꯅꯦ" ꯍꯥꯏꯗꯨꯅ ꯆꯅꯨꯔꯦꯝꯕꯤꯔꯣꯝꯗ ꯃꯌꯥꯝ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯇꯕꯥꯕꯤ ꯑꯃꯗꯤ ꯗꯟꯖꯣꯏ ꯆꯅꯨꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯕꯥꯕꯤꯅ "ꯀꯗꯥꯏ ꯆꯠꯂꯨꯏ? ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯅꯨꯔꯦꯝꯕꯤꯅ "ꯁꯥꯟꯅꯔꯨꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫